ngasi numida wairang phonghiba tongan tongan ba manipuri sipong singa masum thokiba thawdo wathok singdagi maru oiba I pausin khonga charaga manipur top channel gi makai digi mayam da share tawzagi hanbada state si oiba covid-19 update mayam da thamjagi Government of Manipur COVID-19 Kamal Control Room lagi thadorakpa press release number 410 ngasi tang mga thama English ngani kun ngamathoi ngasi numidang warangi pung mga phokyoba update myam subnagi miyoi sangwa go humdraga mathoi general population ni amasum miyoi nipan mana Central Armed Police Force dagi apun miyoi sangwa ga humdraga mapan pungkun ngamari sida Manipur positive oide amasum makhoi singsi Impal East dagi samaga maudraga mathoi Impal West dagi samaga maudraga tare Thawbal dagi nipuga nithoi Bisnupur dagi kuntraga mari Kaksing dagi kuntraga tare Urkhul dagi taru Susampur dagi nipu Sandel dagi ama Senapati dagi ani Tamenglong dagi ani Kangpokpi dagi nipan Tengnaupal dagi manga Tamjong dagi ohum amasum None dagi ohum ni aduga makhoige lokhatpam tokpa chikshin thorong khudimang lokhatle hainasu press release asina pale amasum haugiba pung kun ga mari sida yamlaba miyoi haibadi miyoi taraga manga covid-19 na nabadagi laikidre manipurda amasum makhoi singsi sai humpu ga manga suraba nupa Impal West dagi humdraga nithoi suraba nupi Impal West dagi kun ga mari suraba nupa Impal West dagi humdraga mapan suraba nupi Kaksing dagi humpu ga taruk suraba nupa Impal East dagi humdraga nithoi suraba nupi Susampur dagi humpu suraba nupa Impal West dagi Yangkai matu suraba nupa Impal West dagi kuntraga taruk suraba nupa Impal East dagi nipugu humdai suraba nupa Impal West dagi yangkai ga nipan suraba nupa Impal East dagi nipugu mapan suraba nupa Impal West dagi nipugu nipan suraba nupa Impal East dagi kuntraga mapan suraba nupa Impal East dagi kuntraga nipan suraba nupi Impal East dagi makoi singsi siza hospital da manga DI Susampur da ama Ras Medicity da ani Jenims ta taru amasum Rims ta ama mathang sitna laikhitabane hairi adugo laikhidraba miyoi taraga manga asi tharaga apun boina Manipur lehen khidaba miyoi masingsi samriga humdraga taruk sure amasum haukiba pung kuninga marida covid-19 dagi naba faraktuna negative oiduna Manipur dagi miyoi samaga kuntraga manga discharge tawkhre makoi singsi CRPF dagi mapani home isolation dagi marfuga mapan Rims dagi mapan RDB dagi taraga nithoi Rasmet dagi mari Susampur dagi mari BB dagi ama Shiri dagi taru amasum Bisnupur dagi amani so haidi amasum hauzi state siga oiribe active case myam lising mari ga saniga marfu adugumti kiningai heba thaktu yokshilaglabbani myam amasum lising mari ga saniga marfu oiriba hauzi nahandunu lairiba miyoi singsi general population dagi lising mari ga samaga mangani amasum central security personnel dagi samaga humdraga mangani aduga hauzi state siga oiriba recovery rate sina 86.54% lairi hainasu press release asina mayek sina pali amasum haukiba pungkun ga mari sida apunba D type oxygen cylinder lising amaga kuntraga taruk amasum B type oxygen cylinder sahumga kuntraga humdoi kena ba health institution amasum health facility Manipur phangan kre hainasu press release asina makhatana phongdorakli aduga latest information amagi matung ina apun mamiyoi masing vaccinated tawgibasi state asida lakh aniga lising humpuga mangaga samapanga kunga mathoi sure aduga air passenger state asida travel torokiba megi tang tar english aniga kunga mathoi da indigo flight 6E 2615 aduga ron 8 tagina 20 aduga atopa flight 6E 6358 ron 1 agina 4 makoi singsi common covid control room 1800345318 natragana respective district surveillance officer DSO da inform tabiyo hainasu Dr. Khairom Sasikumar mangang additional director and spokesperson health department Manipur na khuyak pidno thadorokpa press release asina makhatana phongdorakli amasum makasa thajarak poina to pamaroi pa paukhra mayamna share tawjage asa tharak poina to pamaroi pa paukhra namu mari rena ba authority na yengsinbiyo Manipur Student Federation District Committee Jeribamgi President hai lairik ning thina tamsi habe campaign ki saru ama oina Jeribamda lairiba school singda satuna yengsiloba matamda English singaniga taraga ni thoidagina taraga humdoigi budget yawba aduga English singaniga taraga mari dagi taraga manga dagi saba hokiba primary school taru amadi upper primary school ama pun school taret asi saba loiramdana first installment amadi ani super instrumental di laukthokraba school singasi ngasi phabu loisilamdaba si MSF na yaningde school taret aduda primary school taru adudi Rashidpur PS Gaukhal Singdong Laikai PS Ningthengbam
PT2 PS Dolakhau PS Bakhau PS amadi Sulukai PS ni aduga upper primary school aduna Bakhau UPS ni makata na phongdorakpada sabon loisindana leiramni school singa si lanai mioi kya inkol question ba yum onthokpa yum bara sandokpa madi sangoi onthokpana singba tawduna leiramle masi mari leinaba authority singi khut yawbra haibigi singnaba lei haina su phongdokhi Manipur lengangna school fagat hansi haidun Imphal mayol da fazabi school saduna education sector da afaba purakadaba leiti maramaduna education minister amadi mari leinaba authority singna yengsin biyo haina su pawshina makatana phongdorakli amasun makasa thajarakpo oina mapalam na thokpa yamna lebak thiba paw khara namu mayam China gi khuwaidagi chauba rocket kaiduna Indian Ocean da tasilakhre nasana criticize tawkhre ngasi China gi khuwaidagi chauba rocket kaiduna Indian Ocean da tasilakhre lauba yadana kairaba rocket aduna leba asida akaya toy yohon khidrabasu transparency watpagi dama US na criticize tawkhre amasum Chinese state media gi pauna haibada China manned space engineer office na tapam madu Maldives ki nongsup thangba saruktani haina phongdokhre 18 tons luba rocket long march 5 yadu sinagi anabu space station dagi art akoibada thamnabagi damu April 18 thagatkibani rocket adu amu halakpagi khongchata thawdo asi thokibani haina manned space engineer office na phongdorakre haina su pausna mek sengna pali loishilakpo na to papau khra namo haukiba numit kunni da Aligarh MU da faculty member taraga taruk laikhidre yamna nungaitaba thawdo ama oina ozagi sinpham da leijaba tangba miyoi kaya ama tamthiraba laina laisat asigi makhiak ta takhre amasum UP da leiba Aligarh Muslim University gi hauzik faculty member oidiba oza taraga taruk sikre loinana retired tawkraba tara amasu laina asina laikhidaba yawkhre hairi amaso hauzik su faculty member kaya ama layeng pathap sathaduna leiri hairi amasu Muslim oza singi manungda Sanskrit department gi chairman oidiba India gi ahanba Rigbeda da doctorate fangkiba oza Pro Khalid bin Yusuf sayeng hai gitaruksu laikhidaba du yawkhre vice chancellor Mansur gi mayambasu yawkhraba oza singa asigi mafam yamna sauna hanghauragani amadi makoina laikhidaba sida university asigi yamna sauna mangjaba amani haina su thamoi sona phongdorakre haina pawsina pali loshilakpoina to papawamana Afghanistan gi school amada car bomb Pokhaibada miyoi yankhai ga manga sire samaga yankhai sokle ngasai phogi report ayuki report gu yengnaragadi mya mi sibugi sangje hengala ibni Afghanistan capital Kabul da lebi school amada Satharakpa car bomb attack amana miyoi yankhai ga manga gi punsi lomhankhre amasum samaga yankhai buna aso opanangkhre asokpa singadu ayamana nupi mahairoi ngaktani amasum thawdo asigi matangda president Ashraf Ghani gina Taliban insurgent singda blame tawki maikei amaromda Taliban singna miyamda onsinduna tawbi attack adubu yamna kana yaningda phongdokre lonena attack aduda makoi gi khut amata yawdi haina sengdorakre bom Pokhaibagi thawdo adu sahi sida Islamic State ki militant singna toin attack sathaba mafam amadani haina su pawsina mayek sengna palli adu me hauzik oina di pawsi matang asa lusinjarage aduga pathoksa gi blesoi ki plan ki kya yarsi mem ngak pigani aduga anobu I paw leragani sunsuidun mem la dum update pijaraki haina Manipur top channel gi mekedi gi request tawjari and thank you